Hausi Maroi Bapau. Numit mangani chubna chathakadaba Siri Lily Festival ngase Chief Minister N. Biren Haudokre. Amadi Forest Department karakadaba Revenue gi senfam official karana maranai gi sendan pham lambi onthokle hari. Kurumjari ISTV Pauming Tabir Basmutaram Nokchari Hausi Mapungi Bapau Numit Mangani Chubna Satakadaba Shiri Lily Festival Nasi Minister N. Biren na Ukrulgi Shiri Vileski Ven Gaya Ground Haudokre Haudopaki Thoramda Mahut Minister T.S. Sham Kumar PICD Minister L. Dikho Parliamentary Secretary Singh Marilainaba Official Kayana Sarugyake Haudopaki Thoramda Tongan ba Cultural Item Kaya Sutke Numit mangani chupna sathakadoriba festival asida tongan ba community singi nat ki thorom yauna makhal makha kaya gi nungairaba program kaya pangthukadore handak ke asina state ki thakta festival asi ahan ba pangthukpani Forest Department ta karakadaba revenue gi senfam official kharana maranai gi sendan pham lambi onthokle hari hiramster reporter ma Department asigi makok thongo official phabu yauna amot pathabak kaya tawdagi department asina karakadaba revenue gi yamlaba senpham masa gi sengaw sangna leire hari ISTV da phangbu pawgi matung ina Myanmar gi imphal pusalakpa umangi pothok singi manungda kwa maru lalon masingna pusalakpa kwa maru asida makhoina thifam thokpa transit pass adu mari leinaba official singda thibgi muhutta makok thongba department gi official kharaga manaraga yamlaba revenue gi senpham masagi onthoktuna leire hari pawsina makha taraduna sok lising ani taramatho gi January tang 3 ta matamnugi Forest and Environment gi Commissioner Dr. J. Suresh Babu na governor gi mingda thokpa notification amagi matung ina Myanmar gi Manipur pusalakpa umangi pothok singi custom asset value gi matung ina chada teret Forest Department na transit pass oina lawgani Manipur gi atopa state puthokhi gedabo organa ahenba chada manga transit pass oina thigedamni maram aduna infan phawruna chatkhiba matanda state na chada train de phangadabni custom na kwa maru ton kun prokpa gari amagi maman asi lupa lakh kuntragi kwa maru oi haina paba maramna imphal yarokpada lupa la ani lising tara transit pass oina kakkadabni imphal nagi atopa state puthokhi ge harabadi atopa ahem lupa lakh ama transit pass oina kakkadabni imphal phawruna chatkibada truck amana lupa lakh ahum lising tara thifam thokpani hairi moregi custom office tagi phangwa paw amagi matung ina nomada truck tara dagi tadana Myanmar gi Manipur romda kwa maru pusil I hairi asumna nongma pusalilo kwa maru gari sing asidagi official kharaga yanaga thifam thokpa transit pass kaktana yanaba amagi makhada gari chathok sin tawhandana lam asidagi revenue amata kahandi hairi official kharana chana fathap asi thugaidana revenue kahandana lairak matung so lising ani 13 October tarik 18 da Additional Chief Secretary Forest and Environment Sambhu Singh na thokiba notification amana Myanmar gi pusilakpa umangi pothok sing imphal yarokpada custom asset value gi chada amakhaktamak transit pass oina lawgadabni Manipur gi atopa state puthokibadadi transit pass lawroi hana semdokhi nauna tholiba notification asigi matung ina kwa maru ton kun prokpa truck amadagi nomada lupa lakh ahum lising tara phanglamba yabdu lupa lising ahum khak phangbagi oithokpa lei hairi Ibam asida Forest Minister Thanagam Syam Kumar na hojik Forest Department na sahida revenue oina lupa kor taruk teng da tara phago kariba asi sama de hekal hangini haida thabak kaya sathar liba asida official sing na toriba thabak sing asi chum thoktragadi o thokpa ngamloi haina hiram asigi matang na mutana khanglaba masak maming phongdok ningba miyo na ISTV da phongdok rakli hojik lairibo official sing amotpa sing asi sengdok labadi Sahida lupa kor sama khak natna sama gi mathak ikom komna tarma ngamgani haina se phondorakli cameraman jiben ngulena pogdam jeriba ningthak khangam sana jaw mitai Assamda Anuba education policy chana hanana ba honarakpadagi mitai singna mamalol tamba phangdabagi phibam lagliba asidagi kannana ba angamba thakta honagani haina speaker Y Kemsa na thajaba pikre
थाजबसी इथनो हेरिटेज काउंसिल हेरिकॉन की तरामंगा सुबह फाउंडेशन डे की थौरमदा महाकना पीखिबनी खंगमिनसी इरमदम क्विज की निपान सुबह कंपटीशन का लोइनना जेम हॉल द पांथोकिबा थौरम अदुदा हेरिकॉन की प्रेसिडेंट लोंगजम रतन कुमार मितई अमदी मणिपुर साहित्य परिषद असम की प्रेसिडेंट कराम इबोहल सु सरुक याखे थौरम की सरुकमा ओइना खुनुंग इसेगी सैसकपी मंका मयांग लममदा तोमथिन खुदोल पिदुना इकाई खुमनखे कराम इबोहलना मतमगी अवोनबना नाट अमदी सक्तमदा अहोंग पिरकपदा मपालमदा लेरिबा मितैसिंगना थेंगनरिबा अवा अनासिंग पाउदंबगा लोइनना ममालोल तंबा फंगदबगी फिबम लाकपगी मतंगदा वफम कया फोंदोखे स्पीकर वाई खेमसाना मखाताना अवांग नोंपोक चाखुत हंदना इंडिया चाखुतले हाइबि यारोय लेबाक अमा चाखुत हंगे हाइरबदी लेरिबा फुरुपसिंग अदुना मरमदम चाखुत हन्नबा होनाबदा माय ओनसिनगदबनी मदुगिदमक हौगलगलिबा नहासिंगना मरमदम मसक खंगबा मथौ ताई हेरिकोना लंदम असिगी नाट चनबी अमदि सक्तम कन्नबा होनरिबा खोंथांग असि पुकनिंग थौगतनिंगाइनि हाइखे हेरिकॉन की प्रेसिडेंट एल रतन कुमार ना खुनायमा जाखुत हनबा होनबदा मिपुंग खुदिंगमक की थौदांग लै अदुबु लेंगाकना हेना चावबा थौदांग लौरबा मतमदा माइ पाकनी हिरमसिदा लेंगाकलुइसिंगना पुकनिंग चिंगसिनबा मतम ओइरे अपिकपा फुरुपसिंग कन्ननबा होनबदा मिटोप संगसिलकपा थिंगबा अमदि मसागी पॉपुलेशन गाकना थंबा हाइबसिसु मरु ओइबा लंबिसिंगनी हौरक्लिबा नहासिंगदा इरमदम मसक खंगनबा होनदुना लाक्लिबा असि अखोइगी सक्तम कंजनबगी खोंथांग अमनि हाइखे सिरुई लिली फेस्टिवल का मरी लेना ngasi मियोय कुनी थोइना साबा साइकिल रैली अमा इम्फाल लगी उखरुल फाव चटख्रे साइकिल रैली अदु खुमल लंपाक्ता लेबा ISBT गेट नंबर 1 दगे मणिपुर टूरिज्म की प्रेसिडेंट राधा किशोरना लंथाखे चुराचांदपुर की टोलेन विलेज तगे लेटखोमांग कौबा चही निफुहुमदोइरोम सुरबा मियोय अमा माकी येट थांगबा खोंग चटपा ngamdaduna लेरकपा अदु जेनिम्स की डॉक्टर सिंगना लेमना लायंगबदगी अनाबा फदुना निंथिना चटपा ngamkre हारि लेट खोमांगना मरी लेनबा सिंबु थागतपा फोंदोरक्ले नॉर्थ एरोसिदा लेबा तंफा होटल की सेकंड फ्लोर द लेबा रूम नंबर 214 दा मियोय अमा सेदुना लेरमले लेखिद्रबा मियोय अदुदी डॉक्टर जोसेफ कुप्पा अपोप लेखिद्रबा ए डेनल माराम सेंटर दगिनी हौजिकना अरुणाचल प्रदेश द लेबा इंदिरा गांधी नेशनल ओपन यूनिवर्सिटी की रीजनल डायरेक्टर ओइबनी हारि हौकिबा तांग 12 दगी हौना होटल असिदा लेरखिबनी ngarang numidang pung 8 makhairom taba matamda mahakna leiriba ka adugi thong hangdoklaga leirambadagi hotel gi miyoi singna changduna yenglubada siduna leiramba thengnarakibani misi asigi matangda police na case ama lokhutkre Imphal gi gem hall da hauzik Aadhaar card number gi thabak chathariba asida ngarang miyoi kharana gem hall gi gate ta Aadhaar card namnabagi form amamamda lupa tara da yole haina ISTV news na sandokraba matungda ngasi hairiba mafam aduda phongna form yonbagi thabakti lepkhre mafam kharada mobile oina form yonbagi thabakti chathari Aadhaar card number lakpa miyoy kharana phongdorakpada form amamamda lupa tara da lei hairi Aadhaar card number da hana mamangda form changamdraga haujikna matau karamna form gi darkar oiraklibano haiba chapsaba miyamda mari leinaba singna khanganre Aadhaar card number da yauba official amana phongdorakpagi matung inade Aadhaar card number lakliba miyoy singna makoigi maming matha leifamna chingba mari leinaba document sing mentionabagi damak form adu darkar leibani hari form asi internet ke khuthangda download togadabani hari iba paba phawba ningthina haitaba ahal amadi angang kaya phawba Aadhaar card number lakliba makoina
matau karamna kadaidagi internet ke khutangda form download tawgadoribano haiba chap chaba khangde hari phibam asida mari leinaba singna yengsin haningbagi apamba thamlakle narcotic cell Imphal West na chatkiba tang tara humdegi ayukta WY tablet chani ga loinana mayangbam tomba kauba ilbungdagi mioi ama fagatle hari amaromda Thobal district commando na Wangjing Bazar area da frisking checking chathabada KCPM sigi Laishram Vidyasagar kauba mioi ama fare haina police ki PRO na khangalakle hauzik aten mabem talokjare Morelam to pugiyo diate Rumdugi ni naina talisi Imot lagana Ilora Hotel More the layer the 3-star category reasonable over mamalda home wonderful bedrooms world-class washrooms international standard restaurant attractive location may ising awat pamta later Hello Elora Hotel Moreni Takpio Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairataba singbu phanba ngamba amata ngairaba upaidi Jolip syrup amasung capsule delicious cookies from Likla Bakery Sky Hospital, Rims Road, Imphal ki Chief Cardiologist Dr. L. Shyam Kishore ki luching makhada heart operation dising tara magagi mathakta pangthokraba senior heart surgeon Dr. Ajay Kogaloina na open heart surgery, bypass surgery, amasung makhal makhagi heart operation dabli pa megi tarikh 13 amasung 19 da pangthokcharagani. Angang gidi OT amasung hospital charge free oigani. Loina na Dr. Ajay Kogi heart surgical OPD ni khudongchaba leijagani. Ako pumarwal ki damak Sky Hospital ki reception da tanabiyo. break matung da mamu taram nokchore digital india ki sarukama oina Bisnupur district pu district asigi dishina order ama thoktuna e certificate khakta chanaragani haina tawthokrabasu district asda lairiba certificate issue tawgadoriba amade verification tawgadoriba SDO amade SDC gi office singdadi internet ke khudong chadaba kaya mayuknare hiramasigi matangda SDO moirangi office da certificate process tawnana ba lairiba NIC gi staff amana phungdorakpada hauji oina di khudong sadaba kaya mayoknari haina thamlakli akoi nungai je koi yang thuna phangnan jani nge dubu service di koi di myam yo tungina i district mission mode project je koi di successful oina ba tamak laksa mina koi di haubu si di waswan technical issue myam je face to su lapses le ga su haubu si di waswan functional o helaga matung dai di government ma mari leina ba authority na yengchan biraga tuna matamda subdivision mainly number moyang subdivision ga number subdivision yam thuna network sabila kani habi thajab le je koi moirangi SDO location na phongdorakpada digital india gi changshiliba khongthang asida internet yaudrabadi thabak khudingmak khumang chokshin bangamdre athuba matamda internet service mari leinaba singna phangan birabadi hena nungai gani haike live application form sing sida ki darkar leba documents sing yawaktaba sigum basi khara thengna jai sina maram oraga ki thariba application ji project si horopada sungai ki reject tawnabagi maram ma pibasa si khakta nungai jade aduna praja mayam da ina hygienic budi ekhoina online da hapchariba required documents sing list tu yeng biraga loina ma hapaningi yar he ekhoina su process to buda khudong chana ngarang numidang pung mapalom taba matamda Imphal East ki sector amasung hidrom phaungnaba suspension bridge ki upakunlom lokthok turel da thadaram miyamna chathok chashin tawbada chawna khudong sadaba mayuknare thongi upak lokthok turel da thadabani haiba naha ahum miyamna fare sector makha lekai da leiba lighting thau achangba laibungda kul anigi apunba mifam phamlaba matungda miyoi ahum aduna megi tang taratret fawbagi manungda thong amuk hanna semjin gadabani ngamdaba thoklabadi kul anina piba cherak masa masana yajagadabani haina warip lokre huidrom mera paibi lupki secretary huidrom yaima devina mari lainaba singna su thong asi ningthina semjinaba khonabada miyeng changbiu haike department singna ju jiki thong ji kitang yengjan bina basu tawbiu hana chu ubak si phat phalak tatana koi khudong si pache kaya leire uba ama lakhoni lokthok thak ta kina tawbada koi wachi na khara ha wa mapum thana tawdana tawre chai chu lai tai chu tamba khopa kumna magsi koi yamna ki bagi masak oye aduna ngasi thoiba thogdok se koi yamna nuaite
MNP Plus Manipurna Yari Poktalaiba Azad Higher Secondary School of Kusam Naduna School of Sigi Mahiro Singbu Hepatitis B Amadi Sigi Matangda Bab Tahanaba Awareness Program Ama Pangtukre Thoramaduda MNP Plus Ki Counselor L Bimol na Resource Person Oina Wangang K Nimitara ni Chubna Satakadaba Kauna na Paksa Bagi Matangda Training Program Ama Jiribamgi Lining Tausanamahi Irum Sanglenda Ngarangdagi Hokre Relief Foundation for the Destitute Infal Amadi Semitland Sinta Saukhatlub Jiri gi sponsor Makada Jiri Development Organization na Sinduna Pangtokpa Training Program Haudokpagi Thoramda Jiribam Municipal Council gi Chairperson E Asalata Devi Jiri Development Organization gi President M Hemanta UBI Jiri Branch ki Manager Y Sana Lemba Yauna Tongan Bab Nyikana Sarukya ke Thoramga Mari Lainana Training Program asigi matangda akang ahikayana wangang ke More Hospital gi holda National Dengue Day gi thoram pangtukre National Vector Board Disease Control Program More Subdivisional Chandal na Sinduna pangtokiba thoram aduda More gi DIO S Priyo More gi Medical Officer S Kumar Primary Health Center More gi Medical Officer in Charge KS Santina maru oiba mesing wena sarugya ke More da lairiba tongan ba community singi luchingba sing Asha Hospital gi doctor amadi atay staff kayana sarugya ki thoram aduda Kang na sandokpa dengue lainagi matangda akang ahisingna wangang ke Kumalampak bus terminus maningi checkpal da naplaga nauna sariba temporary market set asi Deulaland Development Authority Deulaland Women's Society amadi Deulaland Youth Club na chahi asigi January 10 mangada mifam pangthoklaba matungda amatta oina yanaraga sakiba market set ni haina Deulaland Development Authority Deulaland Women's Society amadi Deulaland Youth Club na punna sahi tawduna thadorok pacherol amana phongdorake hauzi amuka na ten babrem thlokjare Dung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda tuina chaba liver da akaiba laklaba natraga liver gi mapangan chontharak patarabasu karishu waningai leitre Lifsaf Shira Fijin Nabiu, Adungi Awaba Punama Kokna Bigi Pambini, Diabetic Naraba, Anava Shinashu, Sizina Bayaraba, Lifsaf Capsule Shoe Pambigani, Lifsaf Siraf Amadi Lifsaf Capsule, Naraga Lying Babudi, Narjinga de Saxel Hobana, Henafay. Baba, quick zone di Tatis College di. Mamal sumapang kuning chamane, yo sumangaroy pista sa labanina. Ado sumatagta superlink footing gi offer mayamong piris di. Tas electric drum no sin bagom na yoti sinbayar. Dudi sanagi mohut yang na sinbayar ndre. Beneath 100 meters from the Earth's surface, naturally filtered through saline stones, pure, clean, and healthy water. Break matung demi ambo amukan nataram nokceri. Swas Bharat Mission ki makada Moirang Purel da laibani pumapan suba BSF Battalion ki personnel singna lamda madong ki miyam ga loinana Purama Kong Market sengdokpa ki thabak chathakre. Directorate of Education School ki miyang makada ngarang Imphal ki Gandhi Memorial Hall da District Taret tagi nupa masa amadi nupi masa mahiroi chani henbana saruk yaduna ani suba state level yoga Olympiad 2017 pangtokre. Thoramadu da Directorate of Education SK Director and Praveen Amadi Directorate of Education SK Physical Education Proportion Officer Yoga Dr. W Anantana athoiba mitunglen sing oike ngarang pangtokhiba state level yoga Olympiad competition gi nupi masagi upper primary section da Kendriya Vidyalaya Langjingi Mahiroi Devikarani Manohar Mayum nupa masagi upper primary section da Tentha High School gi Mahiroi M Malem Nganba nupi masagi senior secondary school gi Kanglupta Yumbi Macha High School gi Y Baladevi amadi nupa masagi senior secondary school gi Kanglupta Wangkai High School gi A Naresh Sarmana ahanba position take state level yoga competition asitagi khangatlaba mahiroi singna lagiba June gi tang 19 dagi kun phauba NCERT na sinduna New Delhi da pangtokdaba National Yoga Olympiad 2017 da saruk yagani hari hauzik maroiba pawamuk Numit mangani chubna sathakadaba Shri Lily Festival ngasi Chief Minister N Biren Hudokre amadi Forest Department ta karakadaba revenue ge senfam official karana maranai ge sendan pham lambi onthokle hari ISTV pawmi yang tabir ba singwa mukahanna kurumjare
18th May, class 9, 10, 11.